Haukiba tang mapanda Bisnupur district ki kumbi SC ki manung chanba Saiton Wathalambi da khulai paiba kuki singna kaplakpa nongmei maruna panbadagi mauna ha ama leikitraba matung amuk kahana haukiba ahing nongyai matung nganlamdai ki pung 3 tarakpa aduwaidagi Atat-Akham Leitana bom Yaona Nongmei round kaya Kapsillakhre mafam aduda leiriba akhoi gi paumi na pirakpa paugi matungina kuki militant singna sandong chingi singsang parengdagi Saiton Wathalambi tamna nongmei amadi bom kaya Kapsillakhibani hairi mafam aduda mathau tawduna leiriba 16 company BSF hautak khalobi chingda mathau tawduna leiriba 2nd Maha Regiment State Force yauna kuki militant singa akan mamongda khutoknaki nongmei kapna bagi thodog aduda khulngakpa ama sokpadagi laikadaki Wathalambi awang leikaidagi tongbram malim nganba kauba amana fongdorakpagi matungina numit yungba matung pung 2 taba faubada yamdrabada kuki singna bom kungi mathakta kaplaki hairi nongyai sabuktagi nongmei kapa haurakibadu mafam adugi khunja ayamba mayum makai thadoklaga manak nakpa safagadaba mafamda leinari khulasi ayambana suraga chaba ngakta oibana khulasi miyamgi chada yankai hena low lokadaba watli low lei haiduna su fo lei haiduna su nongmei maraga sida karamna chaga doribano haiba khangdri khunja sing ngaknaba state force thamnaba chief minister na haikibadu hauzik oriba fiba masi yenglaga khara thuna thabiraknaba wafam fongdorakli Ahing nungaidagi khoi khunja singya da tarjari khunja singje wakhatpadagi khoi gi central force na leiriba jaga asigi kitang moina guard kitang watpa jaga khoi singya laikai tab singje ayamba khuntha yum thado thadona masagi poyom puraga kitang lapthokwa nungmoina range ki kitang wangbuda leiba mhum jaga da khoi chelaga leire ado hojik nungmoi kanna kabi ji nongalamdai pung 3 tarpa saide kabi hojik phole na kabi hojik se nungmoi mathakta bom kunthai mathakta kaphraba malai ko hojik pogena adu khoi sida Wathalambi da ngaiba company Charlie company BSF sigi site gi khoi ngasi ahing dagi mamoi su asugi mdik yamara kana kapna khoi defense to bole jai khoi state force hoji rakshak ke kesper lagen khoi hoji ira kana thungnari makhata na kai tor kadino habasu khoi wakhane hoji ki lama phangdagi wakhane le jare ji akhoi ju loina dang du chele comment tor kana di khang dam ni no mama yum de lebi ni hi chen chen da khatan sapha do jaga da hi de chele moi ni sibai ni chen no na hayem ko ado ha do khoi chele ba khoi jaga man de loi lei nei lenga ki mai kai da ha ga yam ta honi lei bi jaga yam danger ni chingkhong ni khoi ni lei ji ayam ba kina ba de ki ju ha na ko gi no mai ka pa pa mo khoi no ta khul han bi dam ni khul hal loi ra ni moi ayam lu chen thong na ni mi ching ayam ni bi ga ji lu chen thong khoi ta mu tang ai ho ji khun ji de lei ji ado hojik bodi moina kan bi hen khu jul leide parja mayam ni khu ni leide mamu mo ji bi din bateng de kitang di to ni gi nong da bak ta gi bi gi phu ching jo ta phu no mo de ching ta su sang phya mo ga chi ju khun sa ga ji mama yum da ta thong ba ya da ni yum ma mo pulap thong mama ga re bi ching bu thong ne thun da bu thong ne sa